ngasi numida waram phongkhiba tongan tonganba Manipuri sefhongsingdagi amasum thokhiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi makeidigi myamna thamjagi ahanbada Jenims Hospital phamung kunthra leiba psychiatric ward yauna child care center amase minister N Birena ngasi sangakre lupa crore tararom thadaduna ahenba infrastructure sing hapsingani Chief Minister Imphal East District ki Porompat laiba Jawaharlal Nehru Institute of Medical Science Jenims Hospital gi phamung kunthra leiba psychiatric ward yauna child care center amasum miyam gi potha pham waiting shed amang asi haunabi matungina Manipur gi Chief Minister N Birena sangakre thawra maduga mari lainana Chief Minister N Birena phongdokhibadi state asigi hauzik oiriba phiba masida full fledged psychiatric ward ama Jenims Hospital thamangamba haibisi matangsai loinana Jenims Hospital gi oina ahenba infrastructure gi dama lupa crore tararon thadaduna award pa manpower sing hapsinana bohonagani Jenims Hospital gi hauzik sakaliba hostel June kunthra phawgi manungda sangana ba honagani Manipur gi district khudimakta medical college amamam hangdoknaba laingakna honari loinana Sandel Tamenglong amadi Chusampur district hospital la solar system gi khuthangda mai phanganbegi thabak satakre masida natana CM HST gi senpamsu lupa lakh ama hengatle haina CM na phongdoki ngasi sangabagi thawra maduda Health Minister Dr. Sapam Ranjan Chief Secretary Dr. Rajesh Kumar madi Health and Family Welfare gi additional Chief Secretary bihi bulungmang saruyaki thawra maduga mari lainana Chief Minister na makhatana phongdokibadi Manipur asi insurgency amasum drug ki asobi issue leiba maramna psychiatry gi problem asi ayama miyoisingda legali asigumba khunai gi luraba tanpham asida Jenims Hospital da full fledged psychiatric ward ama miyamna khusinaba ngamba si matangsai hospital asida maipunana thabak toriba doctor nurse amadi technician singna ethics khangna amasum miyam gi seba gi damak ka thopana mang thaduna thabak tawbi asobu mami tab hore masi lamdam sigi oinadi afaba khudam amani lenga asina su health center da hen bami yeng sangduna tuan bu scheme hawdoktuna amasum infrastructure sokot hanana ba akan bamong da honari matang asida hospital sigi doctor nurse amati atai staff singna Jenims ta layang ba lakli ba patient singi ningba thungada ba mawong na thabak tawbi na ba su Chief Minister na appeal tawki Chief Minister na makata na phongdokhibadi aikhoi gi laidiba doctor sing leba sigi atopi state sing degi tabanati tabu aikhoi gi infrastructure amasu manpower ward pana atopi state sing da ana leng gi damukta sanabani asiguma tangai phadaba semga sagataba yadaba infrastructure sing da lenga na miyeng thamduna hospital asi thak amata bukhana bohonagani ahenba infrastructure gi damakta lupa crore tararum thadaduna award manpower sing hapsinana ba khanaba laide thawrang si mapung fana paikhat pe loirabdi lamdam asigi miyamna atop lamdamda ana lengi damak satpegi thoidokpa mathau tararoi hauzik laidiba Manipur lenga si miyam gi damak kathoklabani maramaduna Jenims ke authority na aikhoi khudingmak imung manungumbani haina khalaga discipline amasum professionalism ngakna thabak tawbiyu lenga ki maikeidigi su thamoi sengna thabak tawrakani yaroidaba thabakta lenga asina kaidaunungda pressure pirakloi hospital amagi oipham thokpa mawong matau ngakna thamsi loinana Jenims ki oina engineering cell ama hanglagani hainasu Chief Minister N Birena makhatana su phongdokhi makasa tarak poina to papawm na staff taraga mathoi khaktana state central library run tawduna leire atai district library singsu staff ayam leitre state central library da numidang pung mapan faw miyam da lairik pabigi kudong saba phangan gadori Manipur lenga ki art and culture Department ki makhada Imphal Kaisampata laibi State Central Library asi award pana pik thanba haibadu ware Central Library asi gi apun be staff kungani pan laigadabada hauzik taraga mathoi khakta ngaire saira sida Central Library da laktuna lairik paba mi gi masing nomo gi hengalakpadagi Chief Minister N Birena gi miyang makhada numidang pung mapan phaw State Central Library thong hangduna miyamna lairik paba phangana ba thabak paikhalagani haidi Pauksi asina phangba official oiba paugi matunginadi State Central Library asida librarians mari laigadabada amakhakta ngaire laifam thokpa LDC UDC amadi accountant staffs laitre masigi matakda State Central Library asigi oina sakidar amadi sweeper fawba laitabadagi yamna sauna awaba mayunatuna lairi adubu hauzik sip librarians oina thawpuri bi asina ningthina ran taunaba yamna kana honabadagi ahongba kya lakure amaramda Manipur gi district taret haibadi Thawbal Senapati Urkhul Sandel Tamenglong Chusampur Bisnupur gi Ningthau Khongda hangdokliba district library sing amadi branch library sing gi asisu award pana pik thale
District Library amamamgi laifam thokpa staff asi librarians ama, assistant librarians ama, counter attendants ama, LDC ama, 4th grade ama amadi sakidar ama punna taru oigadabani. Hauzik Thobal District ki library asigi oina lairibi staff asi counter assistant ama grade 4 amadigi hena laite. Senapati District Library ki oina su subnagi grade 4 ama khaktana run tawduna lairi. Urkhul District Library gi di staff ama fawa laitre. Maming tagi oina utilization oina grade 4 ama lairi. Sandel District Library asigi su subnatagi grade 4 ama khaktana hauzik run tawri. Tamelong District Library na utilization LDC ama khaktamak lairi. Susampur District Library asigi su grade 4 amadigi hena laiti haina spouse na makhatana palakli. Atopa paw madana educational institution singda athingba thamlakpa yaningde mahairoi singda awase thingpi ganu lupsing. Haukiba June 10 lup amana Catholic School Society gi authority ga yanadabadagi society asina salaiba school singbo athingba thambigi wafam ama laklibasi lamdam sigi mahairoi lup taret haibadi MSU Desam KSA MSF Suk Ems amadi atsumna akan mamuna kandim tawi haina mahairoi lup taret asigi president sina khuyek piduna presta thadorakpa sirol amana haidi Serol asina hai athingba si mahairoi singi yengbiraga handokpigadabani Mahairoi singi teaching learning process ta makalamategi yet khai thingaiba aki tujungba pohan bigano lamdam asida thokliba tongan ba thaudo wathok singa sigi goroi sinjauna tungi khunai gi awonba mayon khudingma ngasigi mahairoi singa sidagi tholakadoribani hera phaba tunglamsatki mayon purana bigidaba mahairoi singda mahimasing tamada akaiba pidana bohona ba haibisi tungi khunai bukanba pamjaba miyam pumbagi thaudangni ban blockade gi hauraga Oza laitaba mahitamagi kangon kaiba education da nepotism tawba nepotism sathaba madi mahitam phamsang singda bom pokhai han biyauna makal khuding maki aki akhang apan bathok payaba thabak sing education sector da sei khuding gi thokliba sing asi makhata na thondana ba laingak nasu akan mamiyeng sangbiyu hairi Serol asina makhatana hai kanagumba lup natragana lanai miwe amatana su pendaba asoiba laibadigi khul authority ga muknaraga mahairoi singda saitheng pigedaba thaba amata tawbigano tawpham su thokte makhatana athingba sing khudaktagi handokpiduna mahairoi singda aki akhang yaudana ingnesingna mai tamanbiyu Manipur lenga nasu pamdaba thawdok sing asi thoktana ba madi mai masing tambada akaiba piduna ba lokhat pham thokpa thabak sing lokhat piyu haidi hena pausna makhatana phongdorakli atopa paw madana Mangkhiba Manipur Macha Army jawan Punjab border mayada Ashiba Hakchang oina fangle Manipur gi Senapati district ki mauda laiba Indian Army gi Naga regiment da Army jawan oina thabak toriba Manipuri Macha maugi Krida GP village tagi el komyo kunchai kuntragam se kobo miyesi matam kharagi suti phangduna hokhiba June 3 tagi ma ki posting mapam oiriba Jammu and Kashmir gi Lehu Ladakh tagi train number 22318 SDA Hais Safar Tongduna Delhi Tamna Tholakpada Delhi Yaudringeda Mapam Khangdana Mangkhre Hari Mapam Khangdana Mangkhraba Army Jawana si Yamna Singnani Oiba Mawongda Punjab ki border oiriba Jalandhar amadi Duniagi Mapam amadi Ashiba Hakchang oina Punjab police na fangle hari Magna Jammu and Kashmir dagi tongkhiba train adu June 9 gi numidang oiramda Delhi da yogadabani hari Mag mapam khangdana mangkhre haibisi train adugi tuan ba compartment tungminaraga Jammu and Kashmir dagi Delhi tamna thokminarakhiba marup mapang sina khanglakibani loinana June 9 gi ayuk pung 10 dagi 13 fawbadu sulaikidraba mi asigi nupiga telephone wari sanarami haidi hena pawsna palakli topa paw manamo thabaktagi pothakhraba G Robindro Sharmabu re-engage tawduna water resources department gi chief engineer ohenduna thambada angakpa oinare Manipur dagi corruption maru phongna muthatna ba honariba asumba pamba asumbagi yumbi na haina miyamna singthanariba Manipur gi chief minister N Birena Lusingba lenga sigi makhada lairiba water resources department da chief engineer oina thaupuramdagi thabak tawbagi matam suduna pension phangkhraba G Robindro Sharmabu re-engage tawduna sahi mari hena chief engineer oina thamlibasi angakpa ama oinare loinana thawong asina makha thaba employee singi moral hantahanabagi maram ama oide haina praja section kyadagi press ta phongdoknarakli praja section kyadagi press ta phongdoknarakli ba sigi matung inadi service tawbagi sahi matam suduna pension phangduna retired oikraba officer singbu amuk hana re-engage tawbagi sanabi asina makha taba promotion phangjagadaba official kyagi moral hantahali matam sangna thabak tawraklaba lengaki employee kaya service loiramdaida promotion phangadabadu retired laukraba
High profile official bu re-engage tawduna thabak puholakpadagi employee kaya ningba kaibaga loinana masagi hanagi post atuda pension phangduna service loikhiba kaya ama yaure hari pausina hai thabak tawbigi matam suduna pension phangkhraba G Robindro Sharma si Water Resources Department haina ming ondringai Irrigation and Flood Control Department IFCD haina kauringi matamdagi Chief Engineer oina thawpuduna lakibani Mauna pension phangraba matungda re-engage tawduna sahi mari hena Chief Engineer oina makhatana thabak tawbadagi promotion ka jagadaba employee kaya hauzik ningba kaiba haibidu oire asigumba aranba thawong asi asumba pamba Chief Minister na makhatana tahundanaba afaba oigani haina se phungdoknarakli Praja section kayadagi press ta phungdoknarakliba asigi matung inadi service tawba haibisi employee singna magi leijaba talent technology amadi administrative skill puthoptuna masana service tawriba department adugi mingchat purakna ba khona ningba ngaktani Indian Railways Board amadi corporation kayada su tangai phadana re-engage tawbu yawi adubu ayamana sei ani dagi henade adubu Manipur di Chief Engineer kaya director kaya sei kya hanjin extension tawduna re-engage tawnari re-engage ki thaba asi tawhidrabadi department dagi outstanding service phangloidabigi maram leti re-engage na department ayamba anam aha subagum tawribasi Chief Minister na bokhanbina bokhona basumgani haina su phungdoknarakli re-engage tawraga thabak puhanduna lei haina phungdoknarakli bidi Water Resources Department Chief Engineer oina G Robindro Sharma sahi mari hena extend tawba MS PCL gi MD post amadi Medical Department gi Director post na singba asi makhatana re-engage tawduna thabak puhanbigi satnabi ama lairibasi muthatpana khwaidigi asumba khongthang oigani haina su phongdoknarakli makasa tharakpoina tentakna topa pawmana numit 10 ni satharakhiba workshop kam production nongpok ningthau panthoibi saitha losinkhre Sangit Natak Academy New Delhi gi senthang makhada kanglei saktam langba kanglup hawbam marak irom laikai imphal sinduna hawkiba jun amadagi tara phau sa tharakwa numit 10 ni gi oiba workshop kam production nongpok ningthau panthoibi saitha loisinbagi thoram ama ngasi nungtul Manipur Dramatic Unions High School Imphal pangthukre loisinbagi thoram asida Manipur lenga ki Art and Culture Department gi Deputy Director Program G Dharmada Sharmana Chief Guest Cultural Workers and Activists Forum Manipur gi Chairman Buddha Singthamna President NEZCC Dimapur gi Program Committee Member Sarachan Thiamna Guest of Honor oina saruyaki Tharam gi aroiboina workshop kam production nongpok ningthau panthoibi saitha khudol tamaga loinana tuan ba angang singi punna saba jagoi kya amasu khudol tamdun utkhi haina su pausna phongdorakli Atopa pau khrana sahi anigi manungda pasoi kendra singa gi pothokta mipan tangdaba kendra mo ohengani Krishna Kishore pasoi kendra sigi sahi anigi manungda nga gi pothok mipal tangdaba kendra ama oina ba pandam thamli mipal tangli ba makhai aikhoi gi self sustainable economy purakpa ngamloi haina pasoi kendra gi MLA sapam Kunja Kishore Elias ki bana phongdokre wapam asingasi Manipur gi Minister N Biren gi miyeng makhada pothok sa thok mipal tangdaba haiba wakhalonda changsilakliba mafam kyada nga masa paksana thadabagi paring naina satharakpa tharamgi sarok amo oina tera pukri asawuda nga masa thadabagi asamba thoram amaga mari leinana mangna phongdokhibani mana makhatana hai khoigi state asi nga saba mi masing yamna lebi state amani sai khudingi khoigi state asi gi lupa crore sami gi mathakta mapalamdagi nga pusilaktuna sari Aikoina aikoigi ngagi pothok marang kaina pothok ngamlagadi hairiba sauraba senpamasi mapalamda saloi maramasina tangai fadana aikoigi economy asi self sustainable oiba economy ama ohensi hairabadi aikoi ngagi pothok asi hengat hanba mathau tai hena su phongdoki amaramdana Sheikh Nurul Hasan Health Protection Mission gi makhara miyoi kaya kanaba phangba haure ibomsa Haukiba mamang me thada Khetrigao Kendra gi MLA Sheikh Nurul Hasan na hawdokhiba Sheikh Nurul Hasan Health Protection Mission gi makhada tuan miyoi kyana kanaba phangba haure mission asigi makhada operation tawduna kanaba phanglaba Khetrigao Bengal awang lakai digi MD ibomsa sai humfuga mangana MLA Nurul Hasan bu thagat pa phongdorakli haina spouse na makhatana palakli Makasa tharakpoina kangla pawru phonghiba topa maruiba pawkhrana AR na maram ta'u yadaba lupa lakun gi mari fagatkre Inspector General of Assam Rifles ki makada Sangsat Battalion na ngarang Kamjong District ki Kasom Village ta mobile check post ta Bolero amada lakpa passenger amana lupa lakun gi mari puduna salamba thengnabada sel adugi mari makhong hangbada
ꯈꯨꯝꯕ ꯉꯝꯗꯕꯗꯒꯤ ꯐꯥꯔꯕ ꯃꯇꯨꯡ ꯁꯦꯜꯒ ꯂꯣꯏꯅꯅ ꯀꯥꯁꯣꯝ ꯈꯨꯂꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭रे ꯕꯣꯂꯦꯔꯣ ꯑꯁꯤ ꯊꯧꯕꯥꯜꯗꯒꯤ ꯅꯝꯂꯤ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯆꯥꯁꯥꯠ ꯇꯥꯂꯦꯟꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯤꯝꯅ ꯆꯍꯣꯡ ꯈꯨꯅꯧꯒꯤ ꯁꯤꯡꯊꯛ ꯈꯨꯟ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯕ ꯕꯣꯏ ꯀꯂꯝꯅꯆꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯐꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟꯁꯤꯡꯗ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯔꯤꯝꯁꯀꯤ ꯊꯧꯗꯣꯛ ꯏꯟꯀ꯭ꯋꯥꯔꯤ ꯔꯤꯄꯣꯔꯠ ꯇꯥꯗꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ JYEDC ꯍꯧꯈꯤꯕ ꯖꯨꯟ 9ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯕꯗꯨꯜꯂꯥ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝꯕꯨ ꯔꯤꯝꯁꯀꯤ ꯇꯦꯛꯅꯤꯁꯤꯌꯟ ꯅꯤꯡꯊꯧꯖꯝ ꯁꯃꯔꯦꯟꯗ꯭ꯔꯅ ꯀꯝꯃꯨꯅꯦꯜꯁ ꯑꯣꯏꯕ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯕ ꯌꯥꯝꯅ ꯂꯨꯖꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞꯀꯤ ꯊꯧꯑꯣꯡ ꯊꯗꯨꯅ ꯑꯕꯗꯨꯜꯂꯥ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝꯅ ꯈꯨꯠ ꯊꯥꯗꯨꯅ ꯏ ꯇꯥꯅ ꯁꯣꯛꯍꯟꯈꯤꯕꯕꯨ ꯖꯣꯏꯟꯠ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯃꯌꯥꯡ ꯏꯝꯐꯥꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤ ngasi committee asina thadorакpa sirol amada thaudo asiga mari leidana laimaram area dagi ni haiba loop kharana lalasu chumdaba yadi haibigi mawongum rims ki authority gi inquiry report tawdana media ra phongdorakiba wapam yamna lebak thibani numit adu doctor gi instruction gi matungina MRI launaba ahumlak hana doctor na hairakibigi matungina lab technician aniga loinana doctor gi manakta saminaki lab technician ani adunasu MIR laurusi haina thokminarakhi Matamaduda Samarendra Hariba technician Sina MRI gi left technician Anibu MRI Lokino Hauzik Laudrasiai Pangal gi Haunabi Kadar Taurini Harekpadagi Abdullah na Pangal Kadar Haribasigi Wanto Karino Han Hanglubada Kanghodana Kutarakpani Habisi Matamduda Tenakiba Miamna Sakini Samarendra Haribasina Mamangnasu patient party da stereotype thawong sathaduna patient party da harassment pirubagi rims authority ne action laukiba JYDC na khangi numira da thokiba thawdo odugi video JYDC ki khutasu leire loinana thawdo odugi CCTV footage hospital gi record ta leiramgani maramaduna moral yaudaba Samarendra gi damak favor torakpasi JYDC na taraina laude makhatana sigumba thawdo asi hospital singda thondanaba se minister health minister amadi rims ki authority na matam sana thabak paikhat pirakpagi damak thagatpasu phongdorakli atopa paw amadana drug sizinaba singbu center da miyot minai sathabagi mayokta protest tokre drug sizinaba singbu layeng sangda miyot minai sathaduna hatpa layeng sangda singnaninga eba mongda sibigi thawdok toina tholakpa sibu yaningdaba phongdoraduna Association of Drug Users Manipur adum nasinduna ngasi kaisampat laimajam laikai community hall walkat mi phamdana protest tokre walkat mi phamadura drug sizinaba singsu miyoibani layeng sangda mi hatpa lepu layeng sangda mi hat mi punsa thaba kutakta lepu haiba tungan ba plate card sing iduna paiki walkat mi phamadura saruk yakiba association asigi president L Gopisaran hai haukiba sei khara sida Manipur drug sizinaba miyai singbu tamthiba mongda phuba saiba hatopiba singninga eba mongda siba toina thulakli drug users singsu miyoiba ngaktani makoigi phangpham thokpa hak sapsana phanganbiu loinana sapsaba leyang pathap sathabiu Manipur state policy psychoactive substances 2019 athuba matamda sanhanbiu drug treatment center kudimak lainga ki oiba guideline amagi makara regulate tawiduna sang naina yengsinbiu thawdo asigi matangda laingana sapsana thijinbiduna mara leibising matik saba sairak pibiduna matungda pamda thawdo asi thoktana bo hona biu haina su phongdokhi makasa tharak poina manabada phongkiba pausing memna tentangna thamjaramge ibidau langon ningthau amadi ebendau langon leimegi mafamda hekaleka tamkhre damsigi hauraklibi nahasing ipa ipusing thambiramba sana kanglon ngaktuna khunai si chokhanaba amadi aikhogi khunai sibu mutkhidanaba ngaktuna thamnaba honarasi haina Rajya Sabha gi MP su oiriba Manipur gi ningthau laisema sana jawbana phongdokhre wafam asing asi kainau thongkha konung manungda leiba ibudau langon ningthau amadi ebendau langon leima anigi sei khudingi inga gi taraga mathuni panba khudingi pangthokpa haikaleka tambagi thoramda ningthauna haikibani ibudau langon ningthau thogol lupna sinduna pangthokpa thoramadura Rajya Sabha gi MP su oiriba ningthau laisema sana jawba Manipur Pollution Control Board ki chairman su oiriba oinam kendra gi hanagi MLA Laisram Radhakishore yauna kunungi phamnaibising amadi laikai adugi ahalaman kya su saru yakhi hena pausna phongdorakli adu haujikoina di myam paus matang se lusinjarage amasum pathoksa gibda soikiba lankiba kya yaros myamna ngakpigene amasum matam gi ba maruibi pausing su myamda lepa laitana update pijarake haina su channel sigi maike digi myam gi phamna thamjari and thank you